अहानबदा मरुबा पाउ पिजरी मणिपुर पाइखलिबा डेयरी फार्मिंग की थबक थौरमसिंग असिना नाइजीरिया की तुंगदा ओइरकदबा डेयरी फार्मिंग की मसक अदु उबा फंगले हाइना साहिल कंसल्टिंग नाइजीरिया की कंसल्टेंट अफेस अदिकुनले अदियोयना टॉम टीवी दा फोंदोरकले Chief Minister Nongthombam Biren amasung Works Minister Govindas Konthojamna Parliamentary Affairs and Minority Affairs ki Union Minister Kiran Rijiju na duna starasida Ministry of Minority Affairs ki makhada paikhatpa yaba project singi matangda khanakre. Ngarang ayog marla lahubani twingnaba singna Borobekra Police Station da nongmay kapsinduna landarakpada natana maitegi yum ahum may thakraba matung ngarang numidang nungkal kulgi rubber farm amada laiba maitegi yum ani tumna may thaduk lamlay. Eastern Command ki Army Commander Lieutenant General TC Tiwari na Ukrulammasung Churachandpur District ta chatuna Assam Rifles na Operation paikhatpagi mong mataw sing review tawkre. Education World India School Rankings 2024-25 Award Lanthokpada UNACO gi school ahum rank wangna lakpada UNACO school gi chairman Ningombam Irabantana nungaiba phongdorakle. Amadi starasi gi laingak paibada yauriba MLA tara mapanna Delhi da chatuna Manipur gi Chief Minister Sindhokna ba honariba sitobiganu haina Universal Mothers Organization UMO gi President Moirang Tem Sorojini Laimana Apil Tawakli.